ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯅꯤ ꯑꯩꯁꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯗꯤ ꯌꯥꯝꯅ ꯈꯪꯂꯨꯕ ꯅꯠꯇꯦ ꯑꯩꯅ ꯑꯈꯪꯕ ꯑꯃꯗꯤ ꯊꯤꯒꯠꯄꯗ ꯈꯪꯂꯛꯄ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯅꯕ ꯈꯪꯍꯟꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤ ꯃꯤꯌꯥꯝꯅꯗꯤ ꯂꯤꯇꯤꯒꯣꯡ ꯍꯥꯏꯔꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯌꯨꯝ ꯈꯔ ꯇꯥꯏ ꯍꯥꯟꯅꯗꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ ꯂꯥꯏꯔꯝ ꯑꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯀꯌꯥꯅ ꯀꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯁꯨ ꯀꯨꯝꯅꯔꯝꯗꯦ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯦ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯋꯥꯏꯊꯧ ꯄꯥꯠꯇꯒꯤ ꯇꯥꯔꯛꯑꯒ ꯑꯁꯣꯝ ꯀꯣꯏꯅ ꯂꯥꯛꯂꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯥꯕꯅꯤ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤ ꯈꯨꯃꯟ ꯏꯄꯥꯒꯤ ꯃꯔꯤꯜꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯇꯨꯔꯦꯜꯁꯤꯡ ꯑꯁꯦ ꯀꯪꯏ ꯑꯗꯨꯝꯅ ꯀꯪꯂꯛꯄꯗ ꯑꯀꯣꯏꯕ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯈꯣꯏ ꯈꯔꯗꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯀꯨꯝꯗꯨꯅ ꯉꯥ ꯌꯥꯝꯅ ꯐꯥꯅꯩ ꯑꯗꯨꯕꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥ ꯀꯨꯝꯗꯦ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯑꯊꯦꯡꯕ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯌꯥꯏꯗ ꯄꯜ ꯊꯤꯡꯂꯒ ꯏꯁꯤꯠꯂꯒ ꯉꯥ ꯍꯦꯛꯇ ꯐꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤ ꯋꯥꯏꯊꯧ ꯕꯖꯥꯔꯔꯣꯝꯗꯒꯤ ꯆꯪꯂꯛꯂꯕꯁꯨ ꯌꯥꯏ ꯇꯨꯔꯦꯜ ꯑꯁꯤꯗ ꯗꯥꯝ ꯃꯆꯥ ꯑꯃ ꯂꯩ ꯗꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡꯅꯤ ꯑꯗꯨꯒ ꯗꯥꯝ ꯑꯁꯤꯗꯒꯤ ꯃꯅꯤꯡ ꯈꯤꯇꯪ ꯀꯨꯝꯊꯕꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯏꯁꯤꯡ ꯊꯥꯗꯅꯕ ꯍꯥꯏꯗꯨꯅ ꯎꯀꯨ ꯑꯃꯁꯨ ꯁꯣꯔꯣꯛ ꯇꯧꯈꯥꯏꯗꯨꯅ ꯐꯨꯝꯃꯤ ꯃꯁꯤꯒꯤ ꯎꯀꯨ ꯐꯨꯝꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯌꯥꯝꯅꯗꯤ ꯊꯥꯖꯕꯤꯅꯤ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯋꯥꯈꯜ ꯃꯉꯥꯏꯔꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯈꯔ ꯑꯗꯣ ꯄꯥꯎꯗꯝꯖꯕꯅꯤ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯅꯤ ꯍꯥꯟꯅ ꯈꯣꯡꯅꯨꯡ ꯑꯁꯦ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ ꯑꯃꯗꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯆꯠꯄ ꯃꯇꯝꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯊꯣꯛꯏ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯃꯔꯛꯇꯁꯨ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯈꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯄ ꯇꯥꯡꯖꯂꯤꯟ ꯀꯅꯥꯅꯁꯨ ꯍꯥꯠꯅꯗꯦ ꯃꯔꯝꯗꯤ ꯈꯨꯃꯟ ꯏꯄꯥ ꯑꯁꯤ ꯇꯥꯡꯖꯂꯤꯟꯗ ꯂꯥꯡꯑꯣꯟ ꯇꯧꯗꯨꯅ ꯊꯣꯛꯏ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ ꯈꯣꯡꯅꯨꯡ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯎꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯌꯥꯝꯅ ꯐꯥꯅꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡꯗ ꯃꯊꯟꯇ ꯏꯟ ꯆꯤꯡꯂꯤꯉꯩꯗꯅꯤ ꯗꯥꯝ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯤꯇꯪ ꯀꯨꯝꯊꯕꯒ ꯎꯀꯨ ꯂꯩꯕ ꯑꯗꯨꯗ ꯏꯃꯥ ꯑꯃ ꯃꯊꯟꯇ ꯏꯟ ꯆꯤꯡꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯏꯟ ꯆꯤꯡꯂꯤꯕꯗꯣ ꯃꯊꯟꯇꯅꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯩ ꯂꯣꯏꯅ ꯀꯥꯅꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯏꯃꯥ ꯑꯗꯨꯁꯨ ꯀꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯎꯀꯨ ꯃꯅꯥꯛꯇ ꯏꯟ ꯆꯤꯡꯕ ꯏꯃꯥ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯈꯤ ꯑꯗꯨꯅ ꯉꯥꯁꯨ ꯌꯥꯝꯅ ꯐꯥꯔꯅꯤ ꯈꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯊꯟꯇ ꯏꯟ ꯆꯤꯡꯕ ꯀꯨꯝꯂꯛꯈꯤ ꯏꯃꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟ ꯊꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗꯁꯨ ꯎꯀꯨ ꯑꯗꯨꯗ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯤ ꯏꯃꯥ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟ ꯊꯥꯈꯤꯕ ꯑꯗꯣ ꯁꯣꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯝꯃꯤ ꯏꯃꯥꯁꯨ ꯏꯟ ꯑꯗꯣ ꯆꯤꯡꯈꯠꯄꯗꯤ ꯂꯦꯞꯇꯦ ꯃꯥꯅ ꯑꯗꯨꯝꯅ ꯑꯁꯨꯝ ꯆꯤꯡꯈꯠꯂꯛꯄꯗ ꯏꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯑꯃ ꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯏꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯁꯨ ꯍꯤꯌꯥꯡ ꯍꯤꯔꯦꯜꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯃꯨꯛ ꯍꯟꯅ ꯏꯟ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯊꯥꯗꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗ ꯏꯃꯥ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯊꯤꯖꯤꯟꯕꯗ ꯈꯪꯖꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯄꯥꯎꯗꯝꯖꯔꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯄꯥ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ
नुपा अदो अखोइदसु अदुम लाई अइनदी इचौ हाइना कवि अदुबु वारी असिददी इयाम्बा हाइना थोंजरे इयाम्बा होइगी युम असी मनिंगदा खरा लापतकना लई मखोइगी युमगी हेक येत्ता कनासु लैति मफम अदवाइदा लैरिबसे मखोइगी युम खितनी मखोइ युमगी ममांगदा सोरोक अमा लई अदुगा सोरोक असिदगी युमलोमदा चंगलकनबा थोंगाल हेक नाकंदा यामना चावपा हैबोंग अमा हौई हारिबा हैबोंग असिदा थोकपा थौदोक अमखकनी अदुसु इयाम्बा मसाला लाई चंगदुना थोकपा थौदोकनी थौदोक असिसु अइना थेंना हौबा नते इयाम्बा अमदी मखोइगे लेकाइगी मिसिंगना लिबिरकपनी नुमित अदो मतम यामना थेंगदे इयाम्बा अदुना थबक चलुरगा मथंता मयुमदा हल्लकपा मतमदा थोकिबा थौदोकनी मासु अकीबा कैसु याउदना महौसागी महौसा मयुम तमना हलई इयाम्बा अदुना हलकपदा मखोइगी थोंगाल संगनमदाइदा कोनर अमा थोई कोनर अदो हेक थेकपगा खितंग चटलगा हैबोंग पांबी अमदी मखोइगी थोंगाल अदुसु लई इयाम्बा अदुना असुम लाक्तुना हैबोंग पांबी अदुगी मखोंग यरुक्लै अदुगा थोंगाल हेक संगे तौबगा हैबोंग पांबी मखोंगदगी अंगांग नुपी मसा अमना थोलई हाय मासु असुम अंगांग अदुदा येंगलिंगै मसारोमदा प्रप्रप चेंसिलकलगा मांखिरमी इयाम्बा दो अकोइबा अदुदा कुयेंजिंगी अदुमना माना मयुम हेक चंगलकपदगी मसा दो मपांदा लेनिंगबा अमदी उथक अदुदा कानिंगबा कयामा फावरखी इयाम्बा अदुना इमुंग चंगनमलगा फटलाउना मपान थोखिबा अदुदा इयाम्बा अदुगी नुपी इतैमना कइनो थबक थेंगना हलकलगा अमुंग मपांदा कैसु हायमदना फटलाउना थोखिबा सिबो हायदुना इतैमसु तपना मपांदा थोलई अदुमना मपांदा थोलकपददी इयाम्बा दो हैबोंग मखोंगदा लेपतुना कागदौबगी मवोंगदा येंगदुना लेरम्मी हाय अदुमना तौरंबदा इतैमना कौरुरी इयाम्बा अदुना मीना कौरपगी मखोल ताबदा हाउ थादुना लबोकलोमदा चेंखेरमी अमंबा अदुदा इतैमना इमुंगदा लेरिबा मीसिंग ताकलदुना तानरबा हौरई अदुबु तानबदी सुफंग फंगलमदे अदुमना तौरकपदा आमाइबा आमाइबी खुदक्ता कौदुना थीबा हौरई आमाइबा आमाइबिना लाइरोन सोंदुना कोइथी थीरकपना नोंगालमदाइदा फंगलै आमाइबा अदुना नोंसु ngangadawre aduna nongalaga lai phajana khoyamlasi haujikti lairol ama sonduna potha hansi haiduna soli amaiba khoisu mayumda hankhri adumna tawduna nongsu phajana ngalai adumna nongalakpadadi iyamba adudi phamungda tumduna lehouba ado amuk leiramdri iteima hoina koithi thiraba matung iyambadi makhoi yumgi mamang thangba sambarli houba marakta phamduna leirami iteima amadi machanupi makubok tawduna kolaga phage hek tawbaga fatlauna lethoklaga chenkhiduna haibong adugi mathakta yamna thuna kakhatki makhada lehoriba makhoi singdi adumna tawrokba aduda mit kuptana chawkhraba haibong adugi mathakta ngahaki manungda karaga leiramba aduda akiba amadi ngakpana loiri masidi makhoina yararoi khanduna amaiba khudak aduda kaururi aduga amaiba aduna laison ama sonduna chawkhraba haibong adugi mathakta kairak thaduna kakhali aduga iyamba do tapna lauthaduna amaiba aduna laison sinson tawduna iyamba do wakhal tahanki nimit adudagi iyamba do haujik phawdi kaishu thudokpa tawdri tural khunung hariba wariyasi mata ngasida loijari wariyasi parakpa matamda soikhilankiba wahi wata yaurabasu tabiriba miyamna ngakpinaba haijari mayambu aroibada ikoknona khurumjari mathangi wariyasisu aige marup amana thabirakpa warini wariyasina kari kamdori pa haibado mayam punna taminarasi wariyasigi mamingna khongnang makhong hairiba wariyasi asengba thokiba thodok amagi warini wari asigi haurakpham amadi loiphamna yumna hoidrom bazar dagi phibau hairiba khul asibu phaunaba lamhang matek adubani mafam masida thokiba thodok amagi warini haujik phauba mirol tadana angauba amagum leiri wari asida kanagumbi kanagumba kanaga sumai lenadi mayamge mafamda section nanaba amadi
asoi angam thoktananaba khanghanjabani mafam masigi warisu ai isamaksu yamna khangluba nati mafam arudagi ahal amana aibu nuksibiduna libirakpani aina amuk mayamda pakholoi ama oina khanghanjabani wari asida aira khongnang makhong haina tholiba mafam masi mayamnadi phibo lamhang haina su khangnei adudi mayam warida muk mayon silasi khongnang makhong haiba mafam masi nak jeta labuk lamhangni mafam masigi akoibadasu sang saduna masa masagi pham singbu sangnei lambi asigi mataida yamna kuirabagi mamangdagi laisang saduna lei laisang asigi mamang kitang sakhatpaga sorok adugi mayaida uku amasu lei adugi hek manakta khara piktakna tauba khongnang masa amasu hawi mafam masi ahal aduna haibirakpada yamna luba laifamni haibi mamangai matamdadi lambi asibu phawna chatpa kanasu pakna ngamnaramdi haina libirai nungthil numit chat jungba amadi ahing athengbada kanasu ichat chatnadi kaigumba laibak thibuna mafam arudagi lai oknaba thoknabadi ngauna chatpa amadi heloina phawba cheli haini mamangai matamdasu mafam masidagi lai oknaba amadi lai thingnabasu yaukhre haina takpirai ahal adusu yamna sab sabadi khangdri adubu mafam masi kharadi adum tawbani haibirai laisang ado sakhibadagi haujikti kaya thoidopadi tawkhidre magi mathi phongba numita thenarabadi khudong thiba tagalli aduna yarbe makhaidi lamhang asida athengba matamda ithanta chapiganu mafam masida aigi isadasu karigumba thodo khara thokhiba lei matamdu 2009 gi yausanggi aroiba numini aikhoi khara yausang koiroraga yumda halai numit adusu aroibani haiduna yumnaw hoidrom bazar gi maning thangba pangal tabi hariba mafam aduda phajana ngauki makhoi gi adwaida leiba leisabi singna ngasidi yausang aroiba numini aikhoi sida thabalsu leiye horen di lao hairi aikhoi mayamsu hoi sodana lake hairamlaga mafam aduda ngaihak ngaurami aduga matamsu thengjelakle yumda halasi hainaduna yumda halai aikhoi mayamsu horendi mafam aduda thabal satsi sak ngata sa thoklaga thungnar u hainari adubu aikhoina puriba gari singdi iyamba singna makhoi gi thabal chatnabani haiduna loinama pukhri aikhoi singsu chatsi hainaduna thungnar I adubu gari di sunadri khara amana yumgi mina chairi aduna chatpa yararoi haiduna thungnaraktri aikhoi su upai leitri aina makhoi yaudраbasu chatsi khongna oirabasu asigi phibuge lamhang khongnang hauba lamhang adu phawdukpagi yaurabasibo kaigi garino chatsi laukse hainari makhoi singsu hoi aduna farani haiduna aikhoi sing chatpa hawi asumna lakpana thabal mafam ado yauri mafam ado yaubada pung tara kharadi helamgadaba mali ngasai thingnakiba makhoi singsu thabal chonglami airi haitabana lakminariba imanaba singi firol pairaga lehowi makhoi singsu thabal ngahak chongluge ai mafam masida leiramu haiduna sangkhirami ngahak leibaga aina matam thenglani hallasi chatawriba lambi asi lamhangni thenglani haiduna namduna puri makhoi singdi iya yadi mafam adwaidadi pangal ngaktani lamhang ado yorokpadadi ichiksi adubu thabal mangal khara phabana kharadi phai aikhoisu thabal mafam adudagi asum sathorakpana thabal gi makhol sing ado sumta taraktri aikhoisu asum lakpana khongnang howa mafam ado yawdori adumna tawrakpaga khongnang adugi nakanda leiriba khongbal aduda karigumba posak amana naibugum tawi khongbalsu ising leibana nga asobu amana leibugum podrong haiduna tawi lakminariba aikhoi pungna makna kiba pokle adubu manak aduda laisengsu leire aduga khungnangam su hauri matang adusu nuksit kanna sitli adumna torokpadadi khungnang adugi masasing ado fere hairakhi aikhoisu chattaba yadabana asum lai adubu haidok nadabagi wani isa dadi kibuna loiri
ꯑꯗꯨꯝꯅ ꯀꯤꯅ ꯆꯠꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯏ ꯑꯗꯨꯒꯤ ꯂꯥꯏꯠꯇ ꯑꯩꯈꯣꯏꯁꯤꯡꯁꯨ ꯃꯄꯥ ꯑꯗꯣ ꯐꯠ ꯂꯥꯟꯊꯣꯛꯄ ꯍꯧꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯨꯝ ꯌꯧꯅꯔꯛꯏ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯆꯍꯤꯁꯨ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕ ꯏꯌꯥꯝꯕ ꯑꯃ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯊꯟꯇ ꯁꯣꯔꯣꯛ ꯇꯥꯕ ꯍꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯍꯥꯟꯅ ꯌꯥꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯝꯃꯤ ꯃꯥꯗꯤ ꯃꯊꯟꯇꯁꯨ ꯑꯊꯦꯡꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯍꯦꯛꯇ ꯆꯠꯂꯤ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯁꯣꯔꯣꯛ ꯇꯥꯔꯛꯄꯗ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯂꯝꯍꯥꯡ ꯑꯃꯗꯒꯤ ꯍꯦꯂꯣꯏ ꯑꯣꯛꯅꯕꯅꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯐꯖꯅ ꯍꯪꯕꯤꯗꯨꯅ ꯂꯥꯏ ꯈꯣꯏꯔꯨꯝꯁꯤ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯏ ꯑꯗꯨꯀꯥꯟꯗ ꯃꯃꯥ ꯍꯣꯏꯅ ꯍꯪꯉꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯩ ꯅꯨꯃꯤꯠ ꯑꯗꯣ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯉꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯕꯜ ꯆꯠꯄꯅꯤ ꯑꯩꯈꯣꯏꯁꯤꯡꯗꯨ ꯑꯁꯨꯝ ꯁꯥꯎꯅꯔꯛꯄꯗꯒꯤ ꯑꯩ ꯏꯊꯟꯇ ꯂꯝꯍꯥꯡ ꯑꯗꯨꯗ ꯍꯜꯂꯛꯏ ꯃꯈꯣꯏꯁꯤꯡꯗꯤ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯑꯩꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯪꯇ꯭ꯔꯤꯛ ꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯀꯩꯁꯨ ꯈꯟꯗꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯩꯅ ꯂꯥꯏꯁꯪ ꯂꯩꯕ ꯃꯥꯏꯀꯩꯗ ꯃꯃꯤꯡ ꯍꯜꯂꯒ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯀꯥꯟꯗꯗꯤ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯇꯔꯪ ꯑꯃꯗ ꯂꯩꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯈꯤꯇꯪ ꯂꯥꯛꯄꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯏ ꯑꯗꯨ ꯌꯧꯔꯛꯄꯗꯁꯨ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯂꯛꯅꯔꯛꯄꯒꯨꯝ ꯅꯥꯀꯣꯡꯗ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯥꯔꯔꯣꯏꯌꯦ ꯌꯨꯝꯗ ꯍꯜꯂꯛꯏꯅꯤ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯗꯨꯒ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯍꯥꯏꯈꯤꯕꯗꯒꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯝꯃꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯏꯌꯥꯝꯕꯁꯦ ꯂꯝꯂꯩꯃ ꯏꯃꯥꯅ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯨꯡꯐꯝꯗ ꯆꯠꯇꯨꯅ ꯃꯤ ꯃꯩ ꯊꯥꯅꯅꯕ ꯌꯣꯠ ꯐꯩꯔꯤꯕ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯂꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯥꯃꯣꯟ ꯂꯩꯔꯛ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯅꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯁꯤ ꯌꯥꯝꯅ ꯁꯨꯛꯏ ꯅꯥꯛ ꯌꯦꯠꯇ ꯎ ꯋꯥ ꯀꯌꯥ ꯍꯧꯏ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ ꯃꯇꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤ ꯎꯅꯅꯕ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯁꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕు ꯐꯅ ꯀꯨꯏꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯂꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕు ꯎꯅꯅꯕ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯖꯥꯕ ꯑꯁꯣꯡꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗꯗꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯣ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯣꯛꯄ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯪꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯁꯦꯠꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯗꯤ ꯂꯤꯠꯈ꯭ꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯎꯔꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯁꯣꯔꯣꯛꯂꯣꯝꯗ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯒ ꯊꯣꯛꯂꯛꯂꯕ ꯖꯥꯠꯂꯥ ꯀꯝꯗꯧꯉꯩ ꯇꯧꯔꯤꯁꯤꯗꯤ ꯂꯥꯛꯑꯣꯍꯦ ꯑꯩꯈꯣꯏꯁꯨ ꯏꯟꯅꯔꯨꯁꯤ
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯣꯔꯣꯛꯂꯣꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯊꯣꯛꯂꯛꯑꯦ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯅꯔꯤꯉꯩ ꯇꯨꯡꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯀꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯥꯏꯗꯅꯣ ꯅꯣꯏꯅ ꯆꯠꯂꯤꯗꯨꯕꯣ? ꯂꯥꯎ ꯍꯜꯂꯁꯦ꯫ ꯀꯩꯒꯤꯅꯣꯕ ꯅꯈꯣꯏꯅ ꯊꯣꯛꯂꯛꯏꯗꯨꯕꯣ? ꯂꯨꯝꯃꯒ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯣ? ꯅꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯁꯨ ꯃꯆꯟꯅꯨꯄꯤꯒ ꯆꯪꯈ꯭ꯔꯦ." ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯇꯥꯎ, ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯝꯃꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯇꯥꯟꯅꯔꯛꯏꯅꯤ꯫ ꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯅꯪꯒ ꯁꯕꯥꯟ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯅꯪꯒ ꯅꯨꯄꯤ ꯑꯗꯨꯒ ꯈꯨꯠ ꯁꯝꯅꯔꯒ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯡꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯊꯣꯛꯂꯛꯂꯕ ꯃꯥꯜꯂꯦ ꯈꯟꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ." ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ, "ꯏꯇꯥꯎ, ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯤ ꯕꯥꯃꯣꯟ ꯃꯥꯝꯇꯣꯞ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩꯁꯨ ꯆꯠꯊꯣꯛꯇꯦꯅ." ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯉꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯥꯏ ꯊꯣꯛꯄ ꯃꯐꯝ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯈꯔ ꯈꯔꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯐꯖꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯂꯤ꯫ ꯑꯍꯤꯡ ꯂꯦꯛꯏ, ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯩꯒ ꯂꯥꯛꯇꯦ, ꯑꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯎꯃꯝꯃꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯨ ꯍꯧꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗꯗꯤ ꯆꯨ ꯑꯃꯠꯇ ꯍꯧꯗ꯭ꯔꯦ꯫ ꯌꯦꯟ ꯉꯥꯅꯨꯕꯨꯗꯤ ꯄꯪꯂꯩ ꯃꯔꯩꯅꯩ, ꯑꯗꯨꯕꯨ ꯌꯦꯟ ꯉꯥꯅꯨꯗꯤ ꯍꯨꯔꯥꯟꯕ ꯇꯜꯂꯤ꯫ ꯆꯨ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯆꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯥꯅꯤꯡꯂꯛꯂꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏ, "ꯏꯇꯥꯎ, ꯑꯁꯤꯒꯤ ꯕꯥꯃꯣꯟ ꯂꯩꯔꯛꯀꯤ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯍꯤꯡꯈꯣꯜ ꯑꯗꯣ ꯃꯗꯨ ꯆꯨ ꯌꯥꯝꯅ ꯍꯧꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅꯗꯤ ꯇꯝꯅꯕ ꯃꯐꯝꯅꯤꯍꯦ꯫ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯁꯤꯔꯣ?" ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ, "ꯍꯣꯏ ꯇꯧꯔꯨꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯈꯨꯠꯇ ꯃꯩꯈꯦꯠ ꯄꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯍꯨꯔꯥꯟꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯣ ꯌꯧꯒꯗꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯑꯗꯣ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯃꯈꯥꯔꯣꯝꯒꯤ ꯍꯤꯡꯈꯣꯜ ꯐꯥꯎꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯨ ꯍꯧꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯦ, ꯑꯗꯨꯒ ꯆꯨ ꯑꯗꯣ ꯑꯩꯅ ꯌꯥꯟꯕ ꯍꯧꯏ꯫ ꯆꯨꯗꯤ ꯌꯥꯝꯅ ꯍꯧꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯃꯤꯟꯅꯅꯕ ꯆꯨ 3 ꯈꯛꯇꯃꯛ ꯌꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯣꯏꯕꯗꯒꯤꯗꯤ ꯐꯠ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯁꯣꯔꯣꯛ ꯌꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯣꯔꯣꯛ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯉꯁꯥꯏ ꯆꯨ ꯌꯥꯜꯂꯒ ꯆꯤꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯜꯂꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯑꯃꯗꯨꯅ, "ꯈꯪꯗꯦꯗ, ꯑꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ." ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯨ ꯃꯈꯣꯡꯗꯗꯤ ꯀꯩꯁꯨ ꯎꯗꯦ꯫ ꯑꯗꯨꯝꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯁꯛ ꯁꯨꯡꯎ ꯎꯗꯕ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯨꯅ ꯆꯨꯔꯛ ꯑꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯆꯨꯁꯤꯡꯗꯤ ꯃꯖꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ, ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯍꯧ ꯊꯥꯗꯨꯅ ꯆꯤꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯏ꯫ ꯑꯗꯨꯝꯅ ꯊꯤꯒꯠꯂꯛꯄꯗꯗꯤ ꯕꯥꯃꯣꯜꯒꯤ ꯏꯃꯨꯡꯗꯁꯨ ꯑꯍꯜ ꯑꯃ ꯂꯩꯔꯛ ꯑꯗꯨꯗ ꯑꯊꯦꯡꯕ ꯃꯇꯝꯗ ꯊꯕꯛ ꯆꯠꯂꯨꯕ ꯃꯊꯟꯇ ꯍꯜꯂꯛꯏ꯫ ꯃꯥꯁꯨ ꯑꯁꯨꯝ ꯂꯩꯔꯛ ꯑꯗꯣ ꯆꯪꯕ ꯍꯧꯔꯛꯄꯒ ꯂꯩꯔꯛ ꯍꯦꯛ ꯃꯆꯤꯟꯗ ꯋꯥꯄꯟ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯑꯃꯅ ꯀꯧꯔꯛꯏ, ꯑꯗꯨꯒ ꯑꯁꯣꯡꯕ ꯋꯥꯄꯟ ꯃꯔꯛꯇꯩꯁꯨ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯇ꯭ꯔꯤꯛ ꯋꯥꯡꯕ ꯑꯃ ꯊꯣꯛꯂꯛꯏ꯫ ꯕꯥꯃꯣꯜ ꯅꯨꯄꯥ ꯑꯗꯨꯗꯤ
ꯀꯤꯃꯟꯈꯤꯕꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯟꯊꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯝꯕꯒꯤ ꯃꯈꯣꯜꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯗꯤ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯋꯥꯟꯊꯔꯝꯕꯗꯒꯤ ꯂꯩꯀꯠꯅꯕ ꯌꯥꯎꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯌꯨꯝ ꯀꯟꯅ ꯁꯥꯔꯤ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯕꯒꯤ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯅꯤꯛꯏ ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯕꯒ ꯃꯊꯟꯇ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯍꯜꯂꯤ ꯅꯣꯡꯃꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯚꯤꯝ ꯍꯩꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯕꯗ ꯌꯥꯝꯅ ꯊꯦꯡꯂꯨꯕꯗꯤ ꯅꯠꯇꯦ ꯈꯣꯡ ꯈꯨꯠ ꯍꯥꯝꯂꯤꯉꯩꯗ ꯈꯔꯕꯨꯗꯤ ꯊꯦꯡꯈ꯭ꯔꯦ ꯀꯩꯊꯦꯜ ꯈꯨꯟꯗꯤꯟꯅꯔꯛꯄ ꯃꯇꯝ ꯄꯨꯡ 6:30-7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ ꯄꯨꯡꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯁꯠ ꯁꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯩꯈꯣꯏꯁꯨ ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯈꯣꯡ ꯍꯥꯝꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯕꯥꯃꯣꯜ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯍꯦꯟꯒꯠꯄꯒ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯂꯤꯉꯩ ꯁꯣꯔꯣꯛ ꯃꯇꯥꯏꯗꯒꯤ ꯃꯁꯛ ꯁꯨꯡꯎ ꯎꯗꯅ ꯑꯩꯅ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯑꯩꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯥꯎꯒꯦ ꯍꯥꯏꯔꯛꯏꯅꯤ ꯀꯔꯤ ꯂꯩꯕꯅꯣꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯅ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯁꯥꯏꯀꯜꯗꯣ ꯑꯁꯨꯝ ꯊꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯣ ꯇꯧꯔꯛꯏ ꯑꯩꯈꯣꯏꯁꯤꯡꯁꯨ ꯏꯉꯛ ꯉꯛꯏ ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯕꯥꯃꯣꯜ ꯊꯣꯡꯒꯥꯜꯗ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯍꯦꯟꯒꯠꯂꯕꯁꯨ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯦꯡꯅꯕ ꯇꯧꯈꯤꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯃꯣꯜ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯑꯁꯤ ꯅꯥꯛ ꯌꯦꯠꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯃ ꯂꯩ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯂꯝꯕꯤ ꯑꯃ ꯂꯩꯕꯅ ꯃꯐꯝ ꯑꯗꯨꯋꯥꯏ ꯑꯗꯣ ꯂꯝꯂꯣꯡ 3 ꯐꯥꯡꯉꯤ ꯆꯍꯤꯒꯤ ꯂꯥꯛꯄ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛꯁꯨ ꯊꯥꯗꯣꯛꯂꯤꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯔꯣꯝꯗ ꯃꯥꯏꯑꯣꯟꯁꯤꯜꯂꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯂꯤꯕ ꯅꯠꯆꯗꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯂꯤꯖꯕꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯧꯕꯥꯜꯗ ꯍꯥꯏꯒꯠꯂꯤ ꯃꯇꯝ ꯑꯗꯣ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯅꯤ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯣ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯑꯗꯨꯒ ꯒꯥꯔꯤꯁꯨ ꯀꯅꯥꯝꯇ ꯊꯧꯔꯛꯇꯦ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯗꯨꯗ ꯆꯩꯈꯥꯏꯔꯝꯂꯤꯕ ꯃꯄꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯏ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯝꯗꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯒꯥꯔꯤ ꯑꯗꯣ ꯈꯪꯁꯤꯠ ꯁꯤꯠꯂꯤ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯨꯁꯤꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯄ ꯅꯠꯇꯦ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯌꯥꯝꯅ ꯇꯟꯅ ꯇꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯤꯠꯂꯤꯕꯅꯣ ꯈꯟꯕꯗ ꯏꯕꯥꯅꯤꯃꯛ ꯄꯨꯡꯉꯛ ꯉꯛꯏ ꯏꯕꯥꯅꯤꯁꯨ ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯩꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯏꯁꯥꯗ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩ ꯒꯥꯔꯤ ꯑꯗꯣ ꯈꯪꯊꯧ ꯑꯃꯨꯛ ꯊꯧ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯑꯃꯨꯛ ꯊꯧ ꯇꯧꯗꯨꯅ ꯂꯩꯈꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪꯒꯜꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯛꯂꯒ ꯅꯪ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯑꯁꯤ ꯐꯖꯅ ꯊꯧꯋꯣ ꯑꯩꯅ ꯚꯥꯏ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯒꯥꯔꯤ ꯑꯁꯤ ꯅꯪ ꯑꯃꯨꯛꯇ ꯊꯧꯁꯦ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯒꯥꯔꯤꯁꯦ ꯑꯩ ꯊꯧꯔꯒꯦ ꯀꯨꯝꯊꯔꯛꯑꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯊꯧꯔꯤ ꯑꯩꯗꯤ ꯒꯥꯔꯤ ꯇꯣꯡꯂꯤꯕ ꯑꯗꯣ ꯃꯪꯗꯨꯅ ꯇꯣꯡꯂꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯆꯠꯄ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯍꯣꯏꯁꯨ ꯉꯛꯅ ꯃꯥꯡꯒꯣꯜꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ ꯑꯩꯁꯨ ꯑꯁꯨꯝ ꯇꯨꯝꯂꯤꯉꯩ ꯑꯩꯒꯤ ꯃꯪꯗ ꯉꯁꯥꯏ ꯑꯩꯅ ꯇꯨꯁꯟꯈꯤꯕ ꯃꯐꯝ ꯑꯗꯣ ꯎꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯅ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ
ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣꯗꯤ ꯈꯪꯗꯕ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯑꯗꯨ ꯎꯕꯗꯒꯤ ꯑꯩ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯪ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯪꯗ ꯂꯥꯎꯕꯗ ꯇꯥꯏꯕꯪ ꯐꯥꯎꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯎꯔꯤꯕꯗꯣ ꯏꯃꯥꯍꯣꯏꯁꯨ ꯇꯥꯔꯕꯔꯥ ꯈꯪꯗꯦ, ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯊꯤꯟꯗꯨꯅ ꯑꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯗꯣ ꯄꯨꯡꯆꯣꯛ ꯆꯣꯛꯊꯔꯤ, ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ, ꯑꯗꯨꯕꯨ ꯉꯥꯡꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯝꯗꯅ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯏ꯫ ꯑꯗꯨꯝꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯏꯃꯥꯅ "ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯑꯩꯅ "ꯏꯃꯥ, ꯃꯪꯂꯥꯛꯅꯔꯤꯅꯦ꯫ ꯉꯁꯤꯁꯦ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯆꯥꯛꯊꯥꯛ ꯊꯧꯗꯣꯛꯐꯝꯗ ꯒꯥꯔꯤ ꯇꯨꯁꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ." ꯃꯗꯨꯗ ꯏꯃꯥꯅ "ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯌꯨ, ꯑꯩ ꯅꯪ ꯀꯥ ꯑꯁꯦ ꯈꯨꯖꯤꯜ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯃꯥꯅ ꯈꯨꯖꯤꯜ ꯂꯩꯈꯥꯝ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯑꯣꯛꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯊꯧꯕꯥꯜꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯃꯊꯟꯇ ꯑꯣꯐꯤꯁꯇ ꯂꯥꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯃꯥꯅ ꯊꯤꯟꯕ ꯆꯠꯄꯅꯤ꯫ ꯃꯌꯥꯝꯅ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯀꯛꯂꯛꯄꯁꯤꯡ ꯑꯗꯨꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯄꯣꯠ ꯃꯌꯥꯝ ꯑꯗꯣ ꯊꯤꯟꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯅꯤ꯫ ꯃꯌꯥꯝꯅ ꯂꯧꯍꯧꯗꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯏ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯀꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯃꯥꯁꯨ ꯃꯄꯥ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤ ꯍꯥꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯣ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥꯁꯨ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯒꯥꯔꯤ ꯑꯗꯣ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯗꯨꯅ ꯊꯧꯔꯛꯈꯤ꯫ ꯃꯥꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯍꯥꯞꯂꯛꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯇꯥꯍꯧꯔꯕꯅꯤ꯫ ꯃꯥꯗꯤ ꯀꯤꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯣꯐꯤꯁꯇ ꯂꯥꯡꯗꯨꯅ ꯂꯩ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯐꯠ ꯊꯧꯖꯤꯜꯂꯛꯂꯒ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯝꯂꯔꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗꯒꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯏꯌꯥꯝꯕ ꯑꯃꯅ "ꯉꯥꯏꯈꯣ, ꯅꯪꯅ ꯉꯁꯥꯏ ꯄꯨꯈꯤꯕ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯍꯧꯔꯕ꯭ꯔꯣ? ꯄꯣꯠꯀ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ?" ꯏꯃꯥꯟꯅꯕ ꯑꯗꯨꯅ "ꯀꯗꯥꯏꯗꯒꯤ ꯂꯩꯍꯧꯕꯅꯣꯗ, ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯜꯂꯛꯈꯤꯕꯅꯤ." "ꯑꯦ, ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯄꯣꯠꯁꯤꯡꯗꯤ ꯅꯪꯒꯤ ꯒꯥꯔꯤꯗꯗꯤ ꯑꯝꯇꯁꯨ ꯌꯥꯎꯗꯅ?" ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯁꯨ ꯄꯨꯡꯉꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯑꯩꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯥꯍꯧꯔꯝꯃꯅꯤ." ꯏꯌꯥꯝꯕꯅ "ꯑꯁ, ꯇꯥꯍꯧꯔꯗꯤ ꯌꯥꯔꯣꯏꯅꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯁꯨ ꯁꯤꯗꯒꯤ ꯌꯨꯝꯗ ꯍꯥꯏꯊꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯣꯠꯌꯥꯝ ꯑꯗꯣ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯇꯥꯕꯗꯤ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯉꯁꯥꯏꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯄꯥ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝꯅꯤ, ꯍꯦꯂꯣꯏ ꯂꯩꯕꯅꯤ꯫ ꯑꯊꯦꯡ ꯑꯃꯝꯗ ꯅꯊꯟꯇ ꯆꯠꯀꯅꯨ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕꯒꯤ ꯍꯥꯏꯊꯔꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯂꯥꯏꯐꯝ ꯑꯔꯨꯕꯅꯤ꯫ ꯅꯊꯟꯇ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯀꯅꯨ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯀꯅꯥꯁꯨ ꯆꯠꯅꯕ ꯉꯝꯂꯝꯗꯦ꯫ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ꯫ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯁꯤꯕ ꯂꯪꯊꯣꯛꯐꯝꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯏꯔꯩꯄꯥꯠ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯊꯟꯇ ꯆꯠꯄꯗ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯍꯦꯂꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯏꯔꯩꯄꯥꯠ ꯁꯣꯔꯣꯛꯀꯤ ꯂꯝꯂꯣꯡ 3 ꯐꯥꯡꯂꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯕ ꯏꯁꯣꯔꯒꯤ ꯄꯔꯤꯡ ꯇꯥꯏ꯫ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯒ ꯄꯥꯠꯁꯨ ꯇꯥꯏ꯫ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯁꯨ ꯑꯔꯨꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯗꯣꯏ ꯍꯦꯔꯥꯎ ꯀꯥꯕ ꯌꯥꯗꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯑꯊꯦꯡ ꯑꯃꯝꯗ ꯀꯅꯥꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯗꯨꯝ ꯆꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯇꯥꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯊꯣꯛꯂꯕꯗꯤ ꯀꯟꯕꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ, ꯀꯟꯕ ꯉꯝꯗꯕꯁꯨ ꯌꯥꯎꯏ꯫ ꯂꯥꯏꯑꯣꯛꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯕꯨꯛ ꯀꯟꯈꯠꯄ ꯑꯃꯗꯤ ꯆꯠꯄ ꯉꯝꯗꯕ ꯇꯧꯒꯜꯂꯤ꯫ ꯆꯍꯤꯒꯤ ꯃꯤꯁꯨ ꯂꯧꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯄꯥꯠꯀꯨꯝꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯃꯊꯟꯇ ꯀꯨꯝꯅꯗꯦ꯫ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯀ ꯂꯝꯕꯤ ꯑꯗꯨꯒꯁꯨ ꯁꯝꯅꯕꯅ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯁꯨ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯅꯤ꯫ ꯏꯔꯣꯏꯄꯥꯠ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫
boroi pambi aduda heloi tongisu hainai adubu haujikti boroi pambi ado haujai mayamgi marakta wari asi tabiba yaurabasu ngasi aina lijariba asita sithaba amadi asoiba yaurabasu mayamna kamenda haibiramu amadi asoiba aranba yaurabasu pukchel chauna ngakpigani aisu yamna khang haiduna libadi nasadi aina akhangba amadi takiba thingakhiba singado mayamgi mafamda mitnakong singanaba kharadang orabasu paudam jabani mayambu ikuknona khoiramjari ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ mayambu ikuknona khurumjari ngasisu mayamga nungainabagidamag asengba thokiba manipuri horror story amamuk puduna laksari wari asisu aigi maru amana thabirakpa warini wari asina kari kamdawriba haibadu mayam punna taminarasi ngasisu mayamgi mafamda asengba thokiba wari ama puduna laksari hariba mafam masi kaibung amadi kilimakhongga tainabada lei khongbal asi yamna chawi iramona su lei mamangai matamdagi mafam asi lai thui haiduna hainai wari asi kaibungdagi muslim iyamba amana libirakpani hairiba khongbal asi makhoi yumgi maningda khajitang kumtharaga lei khongbal asiga yamna lamna ruba natri mafam masida thokpa tamnaba khudimak iyamba hoigi yumda loina tai iyamba adunasu angang moringai akiba thodok kaya thokhi hairi nongma mathanta numit taramdai matamni sanaruraga halakpada maning khongbal banakta makhong makhut hamlingai khongbal aduda mi amana kanna chelakpagum khongbal paring aduda tawri iyamba adusu nuntharambadagi mamai ado phat nongkhali adubu karisu leiramdi masu kiba phawrakle magi manaktasu kanasu leiti yamna thuna mafam arudagi imungda changi hairiba khongbal asi aduwaigi ipal singnasu haibirakpada tangjing marin nisu tai aduga but amasu lei haibirai kaigumba matamdasu khongbal asida sana khongbugi makhol hek hek tai hairi aduga khongbal asidasu sana nganglaga khongbugi makholsu tar i hai adubu midadi kayadi sokte mana sokliba haibabu hui hodongdi yamna thina hatpa yawi nongma ahing nongyaida iyamba adugi mapana mathanta maning tholakpada khongbal aduda phingau setpa ama satuna leirami ipal adusu chatliba do asum jinglingai labuk lomda asum kumthakhiduna mangkhirami ipalsu mapanda kuina pantharamdri man imung hek changlakpaga khongbal aduda hui ani kanna khonglai ngahak leibaga khonglamba hui sing ado tumin leiki aduga nong tapna chuthari ahing aduma haukhre nong ngalakpadadi hui amana khongbal manakta siduna leirami hauji aikhoina thawal chatpagi lambisu khongbal asigi mapa phawduna chatli hanadi khongbal asigi mapata gari accident jamna thoklami aduna mapa asi hek jobaga garida laibak katnai iyamba adusu mathanta irongda chatluba halakpada matamsu yamna thengle khongbal adugi mapa hek jorakpaga magi masada tarang malang ama tawri adubu madi muslim oibana khudong thibadi tahaujai matam khara haukhre numit adusu nong yamna kana sui khongbal adudagi sentharakpa ising ado labukta loina tai mana tariba lofam ado nga yamna lei aduna lofam aduda lang thakpa amati lori do lu thumba kaya tawi adumna tawrakpada maitei ahal lamana khongbal adugi mapa ado lu thumi masu nong hek nganbaga lu singato kaiba kumlai adubu lu do hek kaibagadi lu adugi manungta khara chawrak topa lin ama sangduna leirami ahal adudi kaisu khangdabra khangdi khudak aduda lu manungdagi lin ado hali adumna tawbadagidi numit adugi numidangdani ahal ado laikatnai phana kuina laikat narabasu kanba ngamdana laikhidrei khongbal aduda chatliba but adu kaibung miyamnadi santhi chabi butni haiduna su khangnai maramdi khongbal ado phattaba yamna huntoknai aduna mahakusu santhi chabi but haiduna khangnabani nongma iyamba aduga makhoi mamanaba kharaga khongbalna tariba labuki makha thangbada yu thakuna leiringai
ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯡꯕꯥꯜ ꯃꯔꯤꯟꯗ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯈꯣꯡꯕꯥꯟꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯋꯥꯄꯜꯁꯤꯡꯗ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯊꯨꯗꯦꯛꯄꯒꯤ ꯃꯈꯣꯜꯗꯧꯅ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯏꯌꯥꯝꯕ ꯍꯣꯏꯁꯨ ꯈꯣꯡꯕꯥꯟ ꯄꯔꯦꯡ ꯑꯗꯣ ꯐꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯕꯒ ꯈꯣꯡꯕꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜꯗꯧꯅ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯗ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯧꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯁꯟꯁꯤꯡ ꯑꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯒ ꯈꯣꯡꯕꯥꯜꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯁꯤꯒꯗꯧꯕ ꯌꯥꯎꯔꯕꯗꯤ ꯈꯣꯡꯕꯥꯟꯗ ꯇꯝꯅꯕ ꯃꯊꯤ ꯐꯣꯡꯕ ꯇꯧꯒꯜꯂꯤ ꯍꯥꯏꯕꯤꯔꯛꯏ꯫ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯃꯄꯜꯗꯧꯁꯨ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯌꯥꯎꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯩꯕꯨꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯩ꯫ ꯑꯃꯥꯏꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗꯗꯤ ꯃꯧꯔꯨꯕꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯕꯨꯠ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯌꯥꯎꯏ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯈꯣꯡꯕꯥꯜ ꯑꯁꯦ ꯃꯊꯤ ꯍꯦꯛ ꯍꯦꯛ ꯐꯣꯡꯂꯤ꯫ ꯑꯗꯨꯅ ꯈꯣꯡꯕꯥꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯃꯈꯣꯏ ꯀꯌꯥ ꯆꯪꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯕꯁꯨ ꯃꯤ ꯑꯅꯤꯗꯒꯤ ꯇꯥꯗꯅ ꯆꯪꯏ꯫ ꯍꯟꯗꯛꯇꯁꯨ ꯏꯌꯥꯝꯕ ꯑꯗꯣ ꯀꯤꯂꯤꯃꯈꯣꯡꯗ ꯌꯨ ꯊꯛꯂꯒ ꯍꯜꯂꯛꯄꯗ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯋꯥꯄꯟ ꯑꯗꯣ ꯐꯥꯎꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯗꯥꯏꯔꯦꯛ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯜ ꯑꯗꯣ ꯀꯥꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯀꯝꯗꯧꯅ ꯇꯧꯈꯤꯕꯅꯣ ꯈꯪꯗꯦ, ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯁꯤꯠꯂꯒ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯑꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯥꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯁꯣꯛꯏ꯫ ꯈꯣꯡꯕꯥꯜ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯏꯁꯨꯛ ꯁꯨꯛꯅ ꯂꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯄ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ 2009ꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯈꯔ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯐꯝꯗ ꯂꯥꯡꯗꯨꯅ ꯂꯩ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯩꯈꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯣꯡꯐꯝꯒ ꯌꯥꯝꯅ ꯂꯥꯞꯅꯗ꯭ꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯏꯌꯥꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯦ꯫ ꯃꯥꯅ ꯁꯤꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯩꯒ ꯏꯃꯥꯟꯅꯕ ꯀꯌꯥꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯐꯝꯗ ꯏꯁꯩ ꯁꯛꯅꯗꯨꯅ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯣꯡꯐꯝꯗ ꯁꯤꯡ ꯈꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯑꯊꯦꯡꯕꯗ ꯃꯣꯡꯐꯝꯗ ꯁꯤꯡ ꯈꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯤꯡꯁꯨ ꯈꯪꯂꯦ ꯏꯌꯥꯝꯕꯁꯦ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯗꯛꯇ ꯄꯨꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯕꯥꯁꯨ ꯊꯕꯛ ꯍꯜꯂꯛꯏ꯫ ꯕꯕꯥꯁꯨ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯕꯒꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗꯨ ꯑꯩꯈꯣꯏꯁꯤꯡꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯕꯕꯥꯅ ꯒꯥꯔꯤ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯨꯏꯔꯔꯣꯏ, ꯍꯤꯡꯂꯔꯣꯏ, ꯃꯣꯡꯐꯝꯗ ꯃꯊꯤ ꯌꯥꯝꯅ ꯐꯣꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯑꯩꯈꯣꯏꯁꯤꯡꯁꯨ ꯃꯣꯡꯐꯝ ꯂꯣꯝꯗ ꯇꯝꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯏꯌꯥꯝꯕ ꯑꯗꯣ ꯌꯥꯔꯔꯣꯏ, ꯆꯥꯛ ꯉꯜꯂꯣ ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯅꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯅꯍꯥꯁꯤꯡ ꯑꯗꯣ ꯆꯠꯊꯣꯛꯅꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛꯉꯟ ꯆꯥꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯠꯂꯤꯉꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯥꯎ ꯂꯥꯛꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯅꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯂꯩꯈꯤꯗꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯅꯅꯕ ꯑꯩꯈꯣꯏꯁꯤꯡꯁꯨ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯑꯃꯅ ꯀꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯏꯆꯥ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯏ꯫ ꯑꯗꯨꯝꯅ ꯇꯨꯝꯂꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯃꯤꯅ ꯆꯠꯄꯒꯨꯝ ꯑꯃꯗꯤ ꯌꯦꯅꯈꯥꯗ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯆꯠꯄꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯁꯨ ꯌꯨꯝꯗꯗꯤ ꯌꯧꯔꯛꯇ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯦ ꯏꯆꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯁꯨ ꯃꯤꯅ ꯆꯦꯟꯕꯒꯨꯝ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯗꯅ ꯍꯧꯈꯤ꯫ ꯍꯟꯗꯛ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯊꯥꯞꯄꯗ ꯂꯩꯕ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯤ ꯑꯃꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯒ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯍꯟꯕꯅꯤ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯕꯅꯤ, ꯂꯝ ꯈꯔ ꯑꯗꯣ ꯃꯤꯀꯥꯕꯒꯤ꯫ ꯏꯗꯣꯝꯆꯥ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯤ, ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯇꯧꯕꯅꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯌꯦꯡꯂꯨꯕꯗꯒꯤ ꯃꯈꯣꯏꯁꯨ ꯈꯪꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯅ ꯏꯗꯣꯝꯆꯥ ꯍꯣꯏꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯅꯨꯡꯁꯤꯕ ꯁꯥꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯕꯅꯤ꯫ ꯅꯣꯡꯃ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯏꯗꯣꯝꯆꯥ ꯑꯗꯨꯅ ꯙꯨꯞ ꯊꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯏꯃꯨꯡꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯅꯤ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯊꯣꯛꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯦꯠ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯏ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯇꯨꯝꯂꯝꯗꯥꯏꯒꯤ ꯇꯧꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯉꯥꯏꯍꯥꯛ ꯃꯈꯣꯏꯁꯤꯡꯁꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝꯊꯛꯇ ꯈꯪꯍꯧꯗꯅ ꯇꯤꯟ ꯃꯊꯛ ꯑꯗꯨꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯅ ꯀꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯃꯨꯛ ꯍꯦꯛꯇ ꯇꯧꯔꯛꯄ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯈꯣꯡꯕꯥꯜ ꯄꯔꯤꯡ ꯑꯃ ꯂꯩ꯫ ꯈꯣꯡꯕꯥꯜ ꯑꯁꯤꯁꯨ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ꯫ ꯍꯥꯟꯅꯗꯤ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯊꯣꯛꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯅꯣꯡꯃꯒꯤ ꯇꯝꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯂꯩꯀꯥꯏꯗ ꯑꯍꯤꯡ ꯂꯦꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯂꯛꯏ꯫ ꯃꯥꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯁꯨ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯛꯄ ꯑꯃꯗꯤ ꯀꯧꯕꯒꯤ ꯃꯈꯣꯜꯁꯨ ꯀꯌా ꯑꯃ ꯇꯥꯔꯛꯏ꯫ ꯏꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ "ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯥꯝꯁꯨ ꯋꯥꯡꯗꯕꯤ ꯅꯦꯝꯇꯛ ꯇꯧꯕ ꯑꯃ, ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯆꯦꯟꯈꯤꯕꯗꯨ ꯎꯏ꯫ ꯃꯥꯁꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯈꯪꯗꯦ, ꯎꯅ ꯎꯅ ꯃꯤꯃꯥꯡꯗꯒꯤ ꯃꯥꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯗꯣꯝꯆꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯛꯄꯗ ꯃꯈꯣꯏꯗ ꯇꯧꯔꯛꯏ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯆꯪꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯁꯤꯗꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯅꯥꯁꯨ ꯊꯣꯛꯂꯣꯏ, ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯣ ꯃꯤꯁꯨ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯣꯏꯅ ꯈꯪꯂꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯥꯏ ꯐꯅ ꯈꯣꯏꯔꯝꯂꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯤ꯫ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯕꯒꯤ ꯃꯍꯨꯠ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯂꯩꯔꯒ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯁꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯁꯦꯜꯗ ꯃꯤꯍꯧꯕ ꯈꯔꯅ ꯆꯦꯟꯊꯍꯟꯕꯅꯤ, ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗ ꯁꯦꯟ ꯄꯤꯔꯒ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯑꯗꯣ ꯈꯛ ꯇꯧꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫
ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯃꯤꯡꯅ ꯁꯅꯥꯍꯤꯡꯒꯣꯜ꯫ ꯁꯅꯥꯍꯤꯡꯒꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯍꯤꯡꯒꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯛꯄꯅꯤ꯫ ꯃꯐꯝꯅ ꯊꯧꯕꯥꯜ ꯈꯦꯛꯃꯟ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯩ꯫ ꯁꯅꯥꯍꯤꯡꯒꯣꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯄꯥꯛ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩ꯫ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕ ꯂꯩꯔꯛ ꯑꯃꯁꯨ ꯂꯩ꯫ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯃꯐꯝ ꯑꯇꯩꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯁꯅꯥꯍꯤꯡꯒꯣꯜ ꯑꯁꯤꯒꯤ ꯂꯩꯔꯛ ꯆꯪꯐꯝ ꯑꯁꯤ ꯅꯥꯛ ꯌꯦꯠꯇ ꯋꯥ ꯀꯌꯥ ꯑꯃ ꯍꯧꯏ, ꯑꯗꯨꯅ ꯂꯩꯔꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯨꯛ ꯁꯨꯛꯏ, ꯑꯗꯨꯒ ꯅꯥꯀꯟꯗꯁꯨ ꯈꯣꯡꯕꯥꯜ ꯑꯃ ꯂꯩ꯫ ꯁꯅꯥꯍꯤꯡꯒꯣꯜ ꯑꯁꯤ ꯍꯦꯂꯣꯏ ꯃꯀꯣꯜꯅꯤ ꯍꯥꯏꯅꯩ꯫ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯀꯌꯥꯅ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯖꯨꯋꯥꯔ ꯁꯥꯟꯅꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯟꯅꯗꯤ ꯃꯐꯝ ꯑꯁꯤ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯂꯝꯗꯦ ꯍꯥꯏꯅꯩ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯗ ꯁꯅꯥꯍꯤꯡꯒꯣꯜ ꯑꯁꯦ ꯍꯦꯂꯣꯏ ꯂꯩꯐꯝꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯂꯝꯃꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯃꯊꯟꯇ ꯀꯅꯥꯁꯨ ꯆꯠꯅꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇ ꯀꯅꯥꯁꯨ ꯐꯥꯎꯗꯨꯅ ꯆꯠꯅꯗꯦ ꯍꯥꯏꯅꯩ꯫ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯁꯨ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯃꯈꯣꯡꯗꯒꯤ ꯍꯦꯂꯣꯏꯅ ꯑꯣꯛꯅꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯂꯧꯕꯨꯛ ꯆꯠꯄ ꯃꯇꯝꯗꯁꯨ ꯂꯥꯏ ꯑꯣꯛꯅꯕ ꯌꯥꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯧꯗꯨꯅ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯄꯥꯛꯅ ꯆꯠꯅꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯈꯔꯗꯤ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯃꯈꯣꯏ ꯈꯔꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯕꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯔꯛꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯝꯄꯥꯛ ꯑꯁꯤ ꯊꯥꯕꯜ ꯆꯣꯡꯏ, ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯍꯤ ꯑꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯣ ꯊꯥꯕꯜ ꯂꯣꯏꯔꯛꯂꯒ ꯃꯩ ꯊꯥꯅꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯁꯤꯟꯕꯗ ꯑꯩꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕꯗ ꯃꯇꯝ ꯑꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅꯗꯤ ꯊꯤꯜꯂꯝꯂꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯌꯥꯔꯅꯤꯗ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ, ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ, ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯁꯤꯁꯨ ꯀꯥꯞꯂꯒ ꯑꯗꯨꯝ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯍꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯈꯣꯏꯅ ꯊꯤꯟꯒꯦ ꯍꯥꯏꯔꯤꯉꯩꯗ ꯊꯤꯜꯍꯜꯂꯝꯒꯗꯧꯕꯅꯤ꯫ ꯍꯣꯏꯁꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯏ꯫ ꯁꯅꯥꯍꯤꯡꯒꯣꯜ ꯇꯥꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯔꯝꯗꯥꯏꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯟ ꯃꯊꯛ ꯑꯗꯨꯗ ꯑꯇꯦꯛꯄ ꯑꯃ ꯇꯥꯕꯒꯨꯝ ꯌꯥꯝꯅ ꯍꯧꯅ ꯇꯨꯞ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯈꯛꯇ ꯑꯣꯏꯕꯅ ꯀꯩꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯌꯨꯝ ꯇꯝꯅ ꯑꯁꯨꯝ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗꯅꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯈꯔ ꯁꯨꯛꯂꯞ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯒꯣꯂꯥꯏꯗꯧꯅ ꯇꯧꯕ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗꯅꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃꯅ ꯆꯦꯟꯕꯒꯨꯝ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯣ ꯃꯅꯤꯡꯗ ꯁꯠ ꯀꯥꯞꯄꯤ, ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯎꯕ ꯐꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯃꯔꯛꯇ ꯃꯤ ꯑꯃꯅ ꯂꯩꯕꯒꯨꯝ ꯑꯃꯨꯕ ꯑꯃ ꯃꯨꯔꯤ ꯃꯨꯔꯤ ꯂꯦꯡꯗꯨꯅ ꯂꯩꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯈꯔꯒ ꯇꯧꯗꯨꯅ ꯋꯥꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯥꯛꯏ꯫ ꯉꯔꯥꯡ ꯑꯩꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯦꯛꯇꯨꯅ ꯇꯥꯈꯤꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫
ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯤꯂꯤꯃꯈꯣꯡ꯫ ꯀꯤꯂꯤꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯤꯠꯃꯥꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯁꯨ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯌꯥꯏꯃꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯕꯗ ꯏꯆꯥꯅ ꯂꯤꯕꯤꯔꯛꯄ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯁꯥꯗ ꯊꯦꯡꯅꯔꯛꯄ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯅꯕ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯌꯥꯎꯔꯕꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯃꯐꯝꯗ ꯂꯤꯖꯔꯤ꯫ ꯀꯤꯂꯤꯃꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯣꯔꯣꯛ ꯃꯄꯥꯟꯅꯤ ꯑꯗꯨꯒ ꯍꯦꯛ ꯅꯥꯀꯟꯗꯁꯨ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯆꯦꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃ ꯍꯧꯏ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯤ ꯁꯤꯕ ꯌꯥꯎꯔꯕꯗꯤ ꯀꯤꯂꯤꯃꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯂꯣꯏꯅꯩ ꯑꯗꯨꯒ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯔꯨ ꯁꯥꯗꯦꯡꯅꯕ ꯃꯐꯝ ꯑꯗꯨꯅ ꯁꯥꯄꯝ ꯈꯨꯗꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯦꯡꯅꯩ꯫ ꯇꯨꯔꯦꯜ ꯈꯨꯗꯥ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯍꯤꯟ ꯀꯌꯥ ꯑꯃ ꯍꯧꯏ꯫ ꯈꯨꯗꯥ ꯑꯁꯤꯁꯨ ꯂꯥꯏꯐꯝ ꯑꯆꯧꯕꯅꯤ꯫ ꯈꯨꯗꯥ ꯑꯁꯤꯗ ꯃꯊꯟꯇ ꯀꯅꯥꯁꯨ ꯀꯨꯝꯅꯗꯦ꯫ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯗ ꯆꯍꯤ ꯌꯥꯝꯂꯕ ꯂꯥꯏꯑꯣꯏꯔꯕ ꯌꯥꯝꯅ ꯆꯥꯎꯕ ꯎꯖꯥꯎ ꯑꯃ ꯍꯧꯏ꯫ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯅ ꯀꯣꯟꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯁꯤꯒꯗꯕ ꯌꯥꯎꯔꯕꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯎꯔꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯅꯤꯜꯂꯣꯏ ꯃꯩꯈꯨꯑꯣꯏ ꯀꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤ ꯁꯤꯗꯧꯔꯦ ꯍꯥꯏꯕ ꯈꯪꯅꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯇꯝꯅꯕ ꯑꯃꯗꯤ ꯃꯤ ꯈꯔꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝꯗ ꯇꯧꯒꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯈꯣꯏꯁꯤꯡꯗꯤ ꯃꯄꯥꯜ ꯀꯅꯥꯁꯨ ꯊꯣꯛꯅꯕ ꯉꯝꯗꯦ꯫ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯂꯩ ꯑꯃꯗꯤ ꯑꯊꯦꯡ ꯑꯃꯝ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯏ꯫ ꯏꯆꯥꯅ ꯍꯥꯏꯕꯤꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯁꯤꯒꯗꯕ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯗ ꯍꯧꯕ ꯎꯖꯥꯎ ꯎꯔꯦꯜꯁꯤꯡꯗꯒꯤ ꯃꯩꯕꯨꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯈꯥꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯩꯕꯨꯜ ꯄꯥꯏꯔꯤꯉꯩ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤ ꯃꯤꯁꯛ ꯑꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯏ ꯍꯥꯏꯔꯤ꯫ ꯏꯆꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯤꯂꯤꯃꯈꯣꯡꯗ ꯃꯩꯕꯨꯜ ꯊꯣꯛꯂꯛꯄꯗꯒꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯇꯝꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ ꯍꯥꯏ꯫ ꯅꯣꯡꯃ ꯏꯆꯥꯒꯤ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯕ ꯃꯇꯝꯗ ꯏꯆꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯄꯗ ꯃꯃꯥꯅ ꯃꯇꯝꯁꯤ ꯊꯦꯡꯁꯤꯜꯂꯛꯂꯦ ꯏꯟꯅꯔꯛꯂꯅꯨ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯇꯝꯗꯨ ꯌꯥꯆꯪꯂꯛꯄꯒꯤ ꯀꯩꯊꯦꯜ ꯇꯤꯟꯈꯠꯅꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯏꯆꯥꯁꯨ ꯃꯅꯤꯡꯗ ꯈꯔ ꯂꯩꯊꯍꯧꯔꯒ ꯏꯃꯥꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯄꯦꯍꯧ ꯇꯧꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯏꯆꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯕꯨꯠ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯅ ꯑꯃꯝꯕ ꯑꯗꯨꯗ ꯏꯟꯅꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯑꯉꯥꯡꯗꯧꯅ ꯇꯧꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯀꯣꯜꯂꯒ ꯁꯥꯄꯝ ꯈꯨꯗꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯈꯤ ꯍꯥꯏ꯫ ꯏꯆꯥꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯏꯟꯅꯔꯤꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯝꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯇꯨꯔꯦꯜ ꯈꯨꯗꯥ ꯑꯗꯨꯗ ꯀꯣꯜꯂꯒ ꯀꯨꯝꯈꯤꯕꯗ ꯀꯞꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯏꯟꯅꯔꯛꯇꯨꯅ ꯁꯥꯄꯝ ꯈꯨꯗꯥ ꯑꯗꯣ ꯌꯧꯔꯛꯏ꯫ ꯏꯆꯥꯁꯨ ꯇꯨꯔꯦꯜ ꯈꯨꯗꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗꯅꯤ ꯈꯨꯗꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯑꯉꯥꯡꯗꯧꯅ ꯇꯧꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯣ ꯎꯔꯨꯔꯦ꯫ ꯑꯗꯨꯝꯅ ꯏꯆꯥꯅ ꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡ ꯑꯗꯣ ꯃꯊꯟꯇ ꯖꯔ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯏꯆꯥꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯈꯨꯗꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯗꯕꯅꯤꯅ ꯑꯗꯨꯝꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯎꯈꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯩꯀꯠꯅꯔꯤ꯫
ꯏꯆꯥꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯑꯃꯥꯏꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯏꯆꯥꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯒ ꯂꯝꯄꯥꯛ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯅꯛꯅꯩ꯫ ꯏꯆꯥꯍꯣꯏꯁꯨ ꯏꯟꯈꯠꯂꯛꯄꯅꯤ, ꯂꯥꯏ ꯇꯤꯟ ꯀꯤꯗꯕ ꯇꯥꯟꯖꯥꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝꯒ ꯈꯔ ꯂꯥꯞꯅꯩ꯫ ꯏꯆꯥꯍꯣꯏꯁꯨ ꯃꯈꯣꯏꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯑꯃꯝꯕ ꯑꯗꯨꯗ ꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝꯗꯒꯤ ꯏꯆꯥ ꯑꯃꯗꯤ ꯃꯈꯣꯏ ꯈꯔꯒ ꯊꯥꯕꯜ ꯃꯐꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯥꯄꯝ ꯈꯨꯗꯥ ꯑꯗꯨꯗ ꯅꯨꯄꯤꯗꯧꯅ ꯇꯧꯕ ꯑꯃ ꯈꯨꯗꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯏꯆꯥꯍꯣꯏꯁꯨ ꯃꯤ ꯑꯣꯏꯔꯨꯕꯩ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯗꯥ ꯑꯗꯨ ꯌꯧꯔꯕ ꯐꯥꯎꯕ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯨꯗꯥꯔꯣꯝꯗ ꯈꯤꯇꯪ ꯀꯨꯝꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯗꯥ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯁꯤꯡ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ ꯍꯥꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯈꯪꯗꯨꯅ ꯈꯨꯗꯥ ꯑꯗꯨꯗ ꯅꯊꯟꯇ ꯂꯩꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤꯗꯤ ꯈꯨꯗꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯏꯁꯤꯡꯗ ꯑꯁꯨꯝ ꯀꯨꯝꯊꯗꯨꯅ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯃꯟꯈꯤꯕꯅ ꯂꯥꯎꯗꯨꯅ ꯊꯥꯕꯜ ꯃꯐꯝꯗ ꯆꯦꯜꯂꯛꯏ꯫ ꯁꯥꯄꯝ ꯈꯨꯗꯥ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯍꯤꯟ ꯄꯥꯝꯕꯤꯁꯤ ꯃꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯣꯏꯔꯣ ꯇꯨꯔꯦꯜꯗ ꯂꯥꯏ ꯂꯧꯈꯤꯕ ꯌꯥꯎꯔꯕꯗꯤ ꯁꯥꯄꯝ ꯈꯨꯗꯥꯒꯤ ꯎꯍꯤꯟ ꯍꯧꯕ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯃꯥꯡꯗꯁꯨ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯥꯏ ꯂꯧꯈꯤꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯁꯥꯄꯝ ꯈꯨꯗꯥꯒꯤ ꯎꯍꯤꯟ ꯍꯧꯕ ꯃꯄꯥ ꯑꯗꯨꯗ ꯃꯊꯟꯇ ꯐꯥꯎꯒꯠꯂꯛꯏ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯀꯤꯂꯤꯃꯈꯣꯡꯁꯦ ꯑꯗꯨꯃꯛ ꯇꯝꯅꯔꯤ꯫ ꯏꯆꯥꯅ ꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯕꯨꯠ ꯁꯥꯟꯅꯈꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯁꯤꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯗꯨꯅ ꯍꯥꯠꯈꯤꯕꯅꯤꯁꯨ ꯍꯥꯏꯅꯩ꯫ ꯃꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄꯗꯒꯤ ꯕꯨꯠ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯉꯝꯂꯛꯇꯕꯗꯒꯤ ꯇꯨꯝꯂꯤꯉꯩꯗ ꯕꯨꯠ ꯑꯗꯨꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯗꯣ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗ ꯃꯄꯥꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯕꯨꯠ ꯑꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯉꯥꯎꯇ꯭ꯔꯪ ꯐꯩꯇꯪ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯤꯂꯤꯃꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯆꯍꯤ 2ꯔꯣꯝꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯀꯤꯂꯤꯃꯈꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯄꯣꯠꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯠꯂꯣꯏꯕ ꯅꯣꯡꯉꯥꯜꯕꯒ ꯑꯍꯜ ꯑꯃ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯥꯏ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯠꯅꯗ꯭ꯔꯤ꯫ ꯃꯥꯅ ꯑꯁꯨꯝ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯀꯤꯂꯤꯃꯈꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯔꯥꯡ ꯄꯣꯠꯂꯣꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯡꯐꯝꯒꯤ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯃꯥ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯧꯔꯛꯂꯤꯕ ꯃꯣꯡꯐꯝꯂꯣꯝꯗ ꯐꯠ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤ ꯃꯩ ꯊꯥꯕꯒꯤ ꯂꯦꯝꯍꯧꯔꯤꯕ ꯐꯠꯇꯕ ꯃꯐꯝ ꯑꯗꯣ ꯐꯨꯝꯖꯤꯟꯈꯤꯕ ꯑꯇꯣꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯂꯪꯊꯣꯛꯂꯝꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯀꯤꯂꯤꯃꯈꯣꯡ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯄꯥꯟ ꯀꯅꯥꯁꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌా ꯌꯦꯡꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯌꯦꯡꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯃꯄꯥ ꯑꯗꯣ ꯐꯥꯎꯗꯨꯅ ꯀꯅꯥꯁꯨ ꯆꯠꯅꯗꯦ꯫ ꯀꯤꯂꯤꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫